Lakhipuronline puthok-saba May ki tang kunmathoi Thangja numit ki Khomjinba Pao tabirasi. Ahanbada maruoiba Pao Barak Tampak ki ising ichaw gi pibam hongdana leiri. Kasar Karingbanj amadi Hailakandi jila gi khungang kayamarum hojiksu ichaw mayoknari. MPF amadi Amsu gi flood relief teamna Lakhipur gi mafam kayada tengbang pibagi thabak makha tana chathari. Manipuri Sahitya Parishad Assam Hailakandi District Committee ki Secretary Konsam Robindrobu referee oina khalakre. Sonabarigat GP ki manung chanbada laiba yum kunmapan ising namai ge marida question ki bana awaba phibam da leiri. Amasung jiribam gi chaw nanglaba singda MLA ki maige dagi nongma gi tangai fadana changba potlam sing jenthokre. Haujik mapung oiba paw tabirase. Barak Tampak ki ising ichaw gi pibam hongdana leiri. Kasar Karingbanj amadi Hailakandi jila ki khungang kayamarum haujiksu ichaw mayoknari. Barak tural gi ising imai khara khajik hanthakhrabsu sonai tural gi pibamdi adumak hongdana leiri. Ngarang numidang pung 10 da Silcherda Barak tural gi ising imai meter 12.2 oiki mafam asida kudong thiba lei meter 38.9 ni. Asomda Lakhipur da Barak tural gi ising imai ngarang numidang pung 6 da meter 15.3 oiki mafam asida kudong thiba leina meter 19.9 ni. Amraghata sonai tural gi ising imai meter 19.3 oiki mafam asigi kudong thiba leina meter 13.3 ni. Dholaida Rukmini tural gi ising imai 13.3 oiki mafam asida kudong thiba leina meter 13.5 ni. Mati Jurida Kathakal tural gi ising imai meter 18.5 oiki mafam asida kudong thiba leina meter 10.2 ni. Aduga Karingbanjda Kusiara tural gi ising imai meter 13.3 oiki mafam asigi kudong thiba leina meter 13.8 ni. Asomda Kasar jila gi oirakliba phibam asina maram oiraga jila asigi District Disaster Management Authority ki chairperson su oiribi DC Kitty Joli IAS na ngarang thokiba cherolama gi matungina jila asina konma mafam singda lanai amadi sarkar gi mahisang sing amadi non essential private establishment sing ngasi thingnana bahaikre asitanatana tangai phadaba maram natana chaka ani ahum amadi mari panba gari sing chendana bakhangan kre. Order asi ngasi ayuki pung 6 tagi pung 12 gi oina chanagani hairi. MPF amadi Amsu gi flood relief teamna Lakhipur gi mafam kayada tengbang pibagi thabak makha tana chathari. Kasar jila gi Lakhipur area da hojik ichaw gi awaba mayok nariba phibam asidagi kannanabagi mateng pangba oina Manipuri People's Front MPF amadi All Assam Manipuri Students Union Amsu gi apunba flood relief teamna haukiba megi tang 19 dagi mafam kayada awa tengbang pibagi thabak ngarang numit humni chanba phawbada mapung phana chathari. MPF Central Committee gi President Yengkhom Upendra gi liching makhada Amsu gi volunteer sing asangbam sopon mutum thoiba loitongbam pritam loinana MPF ki maige dagi Khaidem Kanta Wainadia Chan P Raj Bihari N Nobin Jiaur Rahman ingangam chingba member sing saruyaki Kaptanpur Singirbon Ujantarapur Moragang Tamba Mayum Leisang khongna chingba mafam singda leiba ichauna awa ana taraba imung singda MPF amadi Amsu gi flood relief teamna cheng hawai alu thum thau mineral water candle gozilla sabana madi kudakyoiba idak langtak sing su yenthokirame. Loinana tengbang gi polam sing leibada sel gi mateng pangpirakiba oja singbu ngamkhai litana thagatpa phongdokli haina MPF Central Committee gi Secretary General L Ingangam mana thokpa cherolamada palli. MPFC Manipuri People's Front Assam gi oiba organization amadi masi mayamna su support tawbiu si paningam sabani hairiba akogi posang sing se akogi ojada ojagi mingse Salaudin oja Salaudin da khusamda khusin jaraga oja Salaudin na khudong chadaba imung singda yengbiraga pibinaba akogi MPF amasung Amsugi magi dagi
हाइजरी पोट खरतंग मगुल लेना खोई लमसिबु कनबीबगिदमक लाक्चबसे अखोगी लेखाइदगी खुंगंगी अयाम्ब मिसिंगना ओजासिंगु वेलकम तौजरी नुक्सिजरबा कसार लमदमगी मिपुम खुदिमकपु मंकाना कोकना खुरुमजरी अमसुंग नुंगाइबा पाउजेल अमा पुद्रा लाक्चरी मदुदी दुकानदार.com ना इसा इसागी युमदा delivery charge amatta longdana home service ki khudok chaba pizari kitchen items yung gichana thakna namba fast food ki items visit lating na chingbasing cash on delivery ki kuthangda home delivery service asiki khudok chaba simayam lobview hena akupa marol khangbining balay na su www.dukandar.com natragana 7896677707 hariba contact number sida akupa marol khangbiyu haiduna haizen Manipuri Sahitya Parishad Assam Hailakandi District Committee ki Secretary Konsam Robindrobu referee oina khalakre Madhya Pradesh ki Bhopal da chatliba me thagi tang kundagi kunithoi phauba chathagadaba taramari suba Junior National Futsal Championship lisingani ka kunithoi da Manipuri Sahitya Parishad Assam Hailakandi District Committee ki Secretary Konsam Robindrobu referee oina khalakre Konsam Robindrobu National Referee oina khalakpada Yaribon gi Miyam amadi Manipuri Sahitya Parishad Assam Central Committee gi Vice President cum Education Chairman Koijam Sopon Singh amadi CEC member Maisnam Nandakumar Singh na chingba mioi singna harau tayamba phongdorakre Hauzik tabirasi thabaki pau Gurukul School Kabugonj ki Ojagi Pham Kharagi Damak Darkhas Kauri Mahi gi thak BA Pass amasung English Medium School da tambibagi experience laigadabani BA B.Ed amadi chahi mangagi teaching experience laiba candidate singda henna khudong chaba pigani amadi salary lupa lising taradagi haugani standard form da mari lainaba certificate kalunana lagliba me thagi tang 38 fawagi manungda application jaholakadabani application pisin pham to the President Gurukul School Barmoni Mamang Laikai PO Kabugonj District Kasar Pin Code 788121 Aduga WhatsApp number 9954603018 ni WhatsApp number 9954603018 natraga 9435073302 da pau phongnabiyo Sonabarigat GP gi manung chanbada Donehori Part 3 Gozalipar haiba mafamda yum kunmapan ising na maike mari degi question bana awab pibamda leiri haukiba numinini chupna makhoi bukanana su yengchen biramdre haina mafam aduda wagi bunga da changsiluba Assam TMC gi luchingba Dr Maimum Santi Kumar na phongdoragli mahakna Sonai gi Circle Officer Vikas Setri gi meeting chingsiladuna chana thaknaba potlam sing amadi hi pibi na bawakatki Makoi khara amadi chanipan ga taranipan Donehori School da leiragasu khara amadi lambi mapanda saidangduna kariguma mateng amata phangdana leihori hairi তো এইটা হচ্ছে গজালি ব্রিজ এবং এখানে গজালির অঞ্চলে আমরা নতুন 27টি পরিবার আমরা এখানে নতুন বসতি স্থাপন করেছি এবং এখানে আরো দুইটা ঘর আছে এইগুলা মিলিয়ে 29টি পরিবার এখন জলমগ্ন অবস্থায় আছে গতকালকে হঠাৎ সুনাইর দিক থেকে এবং দনেহরির থেকে জল এই দিকে আসার কারণে আজকে সকালে সব ঘর এখন প্লাবিত Matam kuina oja singi apex body ama oina leiraklaba Manipur Government Higher Secondary Lecturers Welfare Association na matam kayagi mamangdagi tanduna lakpa oja singi 7 pay ROP lisingani ga 18 gi asoiba semdokpiu haiba demand adu thasigi tang 19 Manipur gi CM N Biren Singh na chair lauduna phamkiba State Cabinet Committee na ROP lisingani ga 18 semdoktuna achumba ROP chana hannaba warep laukibabu Manipur Government Higher Secondary Lecturers Welfare Association na hauzik paliba BJP gi lengak asibu thagatpa phongdorokli loinana Cabinet na warep laukraba ROP lisingani ga 18 gi matangda anuba order amasu athubada thokpirakani haibagi thajaba thamjari haina Manipur Government Higher Secondary Lecturers Welfare Association gi Information amasung Publicity Secretary M Romeo Singh gi cherol amada phongdorokli
Jiribam gi ichau nanglaba singda MLA gi maikaidagi nongmagi tangai fadana changdaba yadaba potlam sing yenthokre. Jiribam da handak nong leptana churakpana maram oiraga Jiribam gi mafam kaya isingna tumjinki yum kaya amasu turel gi isingna puthaki. Awaba taraba imung sing amadi relief camp hangduna Kalinagar da leiba Evangelical Free Church, Kamrangkha Muslim Youth Club, Dipong, Champanagar, Islamabad amadi Barak Circle gi mafam singda chana thaknaba cheng, hawai, alu, thau tum amadi atei potlam sing Jiribam 40 SC gi MLA Muhammad Asabuddin gi manaw nupa Sahabuddina JDU gi thomi sing amasung club ki kuthangda ngarang yenthokre. Makha tana walhawa singsu telephone number 96125241155 number asida kanghan biraknaba MLA ki manaw nupana hairamkhre hairi. Kamrangkha Muslim Youth Club ta changjafam lauduna hana yumnak humpu leirambadagi kunmanga amasu hojik punna yumnak marfumanga asida 40 SC Jiribam gi MLA Muhammad Asabuddin gi manaw nupana chana thaknanaba potlam sing pibiramba asibu club ki secretary MD Muhammad na thagatpa phongdorakli. Ekai Kamangka Muslim Youth Club gi aina secretary pai ba MD Muhammad date 15 da ekoi 60 family total lakba adugi matungda date 18 da ekoi gi 25 family ekoi gi Kamranga Muslim Youth Club amasum Kamangka Adet LP School da full laga total 85 family hujik ekoi relief camp da cheng alu tilo chanam thum aduga master well Aroibada maroiba pau amukhanna Barak Tampak ki ising ichau gi pibam hongdana leiri. Kasar Karimganj amadi Hailakandi jila gi khungang kayamarum hojiksu ichau mayoknari. MPF amadi Amsu gi flood relief team na Lakhipur gi mafam kayada tengbang pibagi thabak makha tana chathari. Manipuri Sahitya Parishad Assam Hailakandi District Committee ki Secretary Konsam Robindrobu referee oina khalakre. Sonabarigat GP ki manung chanbada leiba yum kunmapan ising namai ke marida question ki bana awaba phibam da leiri. Amasung Jiribam gi chaunanglaba singda MLA ki maike dagi nongmagi tangai fadana changba potlam sing yenthokre. Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare.